Channel sigi mai kai digi leptana haujuk tholiba Afghanistan tholiba thogdo thoksing myam da update piduna laksari ngasisu phone ki basi phone sing digi anauno content sing lokhachara kana haujuk tholiba Afghanistan gi marobi ipau sing myam na thamjage myam loi phok taminasi hainasu channel sigi mai kai digi thamjari Pansir attack tawbra Taliban US ki khulai sing sijinari Afghanistan Taliban khudum chanma ngamdana lairiba aroiba province Pansira Resistance Force ki mayokte attack tawbra Taliban United States military na thanamba khulai kya sijinari haina media gi report hari Afghanistan hi hanagi vice president lusingba anti Taliban forces na Pansir tampa ki aroiba pangak na bakana honari adubo US na thanamba armored vehicle motor missile amasum high power artillery sijinari ba Taliban yamna khumang sangsilakpagi matau uba phangdi video khara da Taliban gi militants na US military gi M4 amasum M16 rifle paiduna amasum night vision Google sijinaduna laiba uki Kabul dagi awanglom na kilometer 100 rom satlaga laiba Pansir gi frontline amada resistance force da ngakthokuna laikhiba area amada Taliban gi convoy ama US ki gari sing da lakpo uki report khara dari Taliban gi militant sing Pansir gi capital Bazarak yaukre haidi resistance forces na claim tawkiba matungina hawkiba pungkun ga mari sida Taliban gi fighter satrulom hat ki haidi adubu Taliban di province asigi district mangagi manung maridi makhogi makut chanduna lan mai pakadore haina claim tawri haina su report asina makhata na phongdorakli atop report amana faction gi irang na Taliban gi leader Baradar Sokle haina thajari Afghanistan lan mai pakhan bra asoba thodang lokiba mi sakni hariba Taliban gi co-founder Mullah Abdul Ghani Baradar support tawba kangbu amasum hakani support tawba kangbu amagi marakta sarkar semagi matangna khut thongnarakpadagi Baradar Sokle haina thajabi yaba pauna hari hakani amasum Taliban gi atai faction kiana Haibatullah Akhundaja Taliban gi sip oibada yadi hari hokiba August taraga mangada Kabul khudum sankiba Taliban makhoi gi anauba sarkar sida Khundazadana supreme head oiraga Baradar na president natragana prime minister gi mawongda sarkar lusing hanana thorang tokhi adubu masida faction singi marakta yanadaba kya laire haina thajari Afghanistan anauba sarkar semgi wafam si haukiba tang ahumda lauthokani haina tokibani adubu Taliban gi manungda yamna thina yanadabadagi sarkar lauthokpa ngamdabani haina thajari Taliban gi manungda faction gi wathok asi yamna luba maramna Pakistan gi inter services intelligence ISI gi chief 5 Hamid Kabul da athubigi oina satkre suhairi Lingzel manaba Taliban haibisi sunglai leitaba wafam amane surasi awang Taliban dagi lakpa hakani network ka yamna khenai hairi Taliban gi faction kharadi khunai gi maikei kya konchilaga sakar semduna pitribi gi leibak singa mari ning thina thamba amasum leiba asi tangdu laitana sasan tawba pamli makhoi goinadi Taliban khudum chanba ngamdana lairiba Pansir province ta akanba resistance force ka lan sokna bisu pamdri ISI gi sip hamina Kabul da satliba sina Pakistan gi khut kadai fo yawi haibadu mayek singna takli Pakistan gi military amasum intelligence servicing si hakani network nakshinaba mari lai haina thajari haina su source asina makatana phungduro ledu yamnamak nauba report amasu ori siki pausi amasu makhasa tazara poina to pamaruiba report singa myamna bizage myamlo fokta minasi atop report amana asumna palli punamak sunu yaw administration semada Taliban da tengbangani Pakistan army chief yumthanaba Afghanistan punamak sunu yaw administration ama semada Taliban da Islamabad na tengbangani haina Pakistan gi chief of army staff General Kamar Javed na thangjanumite British Foreign Secretary Dominic Bart phongdokre Islamabad ta barka mahaki unakhiba aduda General Vazawana nakal animaki oiba wathoksing business ki security amasung Afghanistan hauju oriba phibam gi matangna khanaki Pakistan Afghanistan santi amasung tangdu laitaba lehanam ki damak makhatana thengna khigani loinana punamak sunu yaw administration ama sembara tengbangani haina unabadu General
Bazawana haiki haina Pakistan observer na haiki. Afghanistan international community na yagadaba punamak shuni yabu government ama siemba aroiboina loishinna Taliban kana honeringai talakta Pakistan gi sakti lairaba intelligence chief Lieutenant General 5 Hamidna thangjanmita Kabulda paishin kibaga General Bazawagi wafam singasi fongdorakibani Taliban international community na yagadaba Pak Sakthokpada Yumpham Laiba Loinana Punamak Shuni Yaw administration amagi mawong adu tahanana kana hotnaribana Laiba adu anova government ama sembadu mathang sayol yaithokrabani United States sawatpa Afghanistan government adu Taliban thugai khrabigi matungdagi government adu semnaba hotnabada masi matam theng tharakpada anirak subani Taliban gi co-founder Mullah Abdul Ghani Baradar na lusingba anabu government atu irai numita siamani haina group aduna laukthokna bokotna ramani British Foreign Secretary Dominic Barr na Pakistan da laiba adugi makok thongwa leadership ko wari sanana ba sagol sanumita thonglokibani nakana ni magna defense trading amadi counter terrorism gi hiram singda tengbang na bagi lambi sing makhatana thinba yanakhi UK Pakistan marigi yumpham asi yamna kalli amasum UK na madu mathangi Thak Pau Pukhatpagi Apamalay, Aikoina Afghanistan gi tungi pibam adu yamna mayek sing mamasum manaba apamba sing sulay, Aikoina Taliban bu makoi ki wai sing aduda natana makoi gi thabakta yenglaga lepkani haina British Foreign Secretary ni sohaki Taliban e pau fauna nabasu mahakna ingit pi khiedu bu khudakta makoi gi government adubu recognize tawbudi yakide Foreign Secretary na thokliba pibam adu unaba marueba Trossing Point Afghan Pak Ngamkai Torkamda Satki Haines Paus na Fongdorakli Atopa Marueva report Karanamu Afghanistan civil war Toklaba Yana lady Taliban fighters in the Mamang Tagimayai Salakpada Levadu Kunung Kabul Mapung Fan Kudum Sansin Rabamatung Lahulubasina Satarakliba Kahin Matabak Tawong Singasina Maramoraga Levadu civil war Amatulapa Yabi Kudung Tiba Layhaina US ki Makok Tomba General Amana Fongdorakli Magna Makata na Fongdokibada, Afghanistan na tangdu laitadaba purak na bagi wakalun galunya na US President Joe Biden laibaduda deploy tawduna thanamba US troops sing laktokibani adubo US troops sing laktokpa haurakpa galunya na Taliban fighters sing na yamna tienba matam gi manungda Afghanistan bu khudum sankibani Taliban fighters sing na hauju khudum chanba ngamdana lehori basi laibadu gi awang thangba sarukta lairiba Panjshir province khakta ngairi Panjshir bu Taliban na Irai laina control tobagi phibam di udri machine maram oiraga laiba adu civil war ama thulakpa yana lei haina joint chief of staff ki chairman general Mark Milley na fongdorakli laiba adu Taliban gi oiba anauba lenga ama hek lauk thorakpaga ikan kanadana miyamdagi oiba asauba ihau ama lakpa yai haina su general asina makhatana su fongdorakli hairi atopa report ama namu Taliban singbu ISI na manage story Afghanistan ki hanagi Vice President Salena Fongdokibada Pakistan ki fattaba tawbada maming lairaba intelligence agency ISI na Taliban singbu yamna kupna sianabaga loyana rebel group asiga paikhatpa thabak thoram singsu manage tawbagi thabak sathari haina moral sirakli masana masabu Afghanistan ki core tanker president haina laukthokraba Salena Makhatana Fongdokibada Afghanistan hauju ohelakliba tangdu laitadaba phibam si Pakistan tholapani matam laiba punamakta Pakistan Afghanistan bu Taliban gi makutta tahanna bu honaduna lakhi Afghanistan lairiba Pakistani embassy digi pung khudingi Taliban singna tawgadaba natragana tawroidaba thabak singi matangda pawpidi haina hauju Taliban gi mayokta leptuna Panjshir province bu control tawduna lairiba resistance Friend adugi lusing basu oidiba Salena Makhatana Fongdorakli Pakistan makhoigi khudongcha bakhara yenglaga Afghanistan bu masietana thugaina bhotnariba si kaidawnungda mai pakpa ngamloi athuba matamda Taliban fighters singbu maithiba piduna ing tapa Afghanistan ama purakna bhotna gani hainasu report asina Makhatana su Fongdorakli amaromdana G7 mit Afghanistan gi matang khanagani Russia amasum China yauna G7 foreign minister singi oina mathang sayolda pangthokadoriba meeting asida maru oina hauji Afghanistan oiriba phibam sigi matang maru oina khannaraba yana lei haina NHK report tarokli mathang sayola pangthokadoriba G7 countries singi foreign minister singi oiba mifam asida China amasum Russia khak natana atopa laibaki minister singchu saruk yarabi
yana lei haina Japanese Foreign Minister Toshimitsu Motegi phongdorakli amaramda UN agency sing Afghanistan asobo humanitarian crisis ama thulaktringegi mangoinana world power sing hiramasigi matang ahenma miyeng sangduna athuba matamda waroisin ama puraknaba puning sing silakli hainasu pausna makhatana phongdorakli loisilak poina tentang na topa update karaga memna pizagi Afghanistan gi pansir khuthoknabda Taliban gi fighter satret hat khare lising amarom henwana fare Taliban amadi resistance force na akan mamongna lantheng naraba matung tarakpada Afghanistan gi pansir Taliban gi miyoi satret rom hat khre lising amarum henmana surrender to khre marasida Taliban gi maikei digi di makhoina pansir gi district nipan khudum chanchile haina phongdo khre haba pawmusu phongna ribani losilak poina atopa maruiba report ang katanga pijage Pakistan Taliban suicide bombing sathabada ahum sire kun hena sokle Pakistan aina thingkraba Tahrik-i Taliban Pakistan lebasigi irang kalaba Balochistan province suicide bombing sathabagi thaudokta yamdrabada security personnel ahum sire dugo kullom henmana asu apan nangli haina pawgi source amansu makhatana phongdorakli Kwati da leiba Manstung Road ki check post laiba frontier corps target tawraga attack adu sathakibani haina provincial Capital ki Deputy Inspector General Oriba Azahar Atrumna Phongdorakli Satharakiba attack aduna miyoi ahum Syria du asu apan nanglaba miyoi singa dusu Frontier Corps gi miyoi singaktani Frontier Corps kwekta province rebel singa lanthengna phamamani soglaba miyoi kun adugi manungda taragani pani security personnel ni aduga ani amana manakta leblamba miyoi singni asu apan nanglaba miyoi gi masingasi makhatana hengalakpa yana lairi hainasu pausna report on Phongdorakli Do hausi ko inadi myam update simatang sa lusinjaraga anobo update leragari myam na marak thana dum update pijaraka ne channel sigi mekedi gi thamjari amasum patok sa gi bro so ki plan hi kya yaur myam ngak pigani and thank you